ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯔꯥꯎ ꯀꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯂꯥꯏ ꯊꯔꯣꯏꯒ ꯀꯧꯇꯥ ꯉꯥꯒ ꯊꯣꯡꯕꯗꯨ ꯎꯠꯆꯔꯛꯀꯦ꯫ ꯏꯇꯩꯃꯅ ꯊꯣꯡꯕꯅ ꯌꯥꯝꯅ ꯍꯥꯎꯕ ꯊꯔꯣꯏꯅꯤ꯫ ꯏꯁꯤꯡ ꯃꯌꯥꯝ ꯍꯥꯞꯄꯗꯤ ꯌꯥꯗꯦꯀꯣ ꯁꯤꯁꯦ ꯍꯥꯞꯄꯒ ꯁꯤꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯉꯧꯗꯣꯏꯔ ꯉꯧꯗꯣꯏꯅꯦ ꯑꯗꯨꯒ ꯊꯣꯡꯉꯅꯤ꯫ ꯊꯨꯝ ꯈꯔ ꯍꯥꯞꯄꯅꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯣꯔꯦꯟ ꯃꯅꯨꯡꯗ ꯊꯨꯝ ꯆꯪꯅꯕ꯫ ꯐꯗꯤꯒꯣꯝ ꯑꯗꯨꯗꯨꯅ ꯁꯥ ꯃꯔꯣꯏ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯅꯨꯡꯗ ꯅꯪ ꯅꯪ ꯂꯥꯎꯕꯗꯣ ꯃꯅꯨꯡꯗꯅꯦ ꯅꯪ ꯅꯪ ꯂꯥꯎꯕꯗꯣ ꯂꯥꯎꯗꯅꯕꯁꯨ ꯁꯨꯃꯥꯏꯅꯅꯦ ꯑꯃꯨꯛ ꯂꯧꯊꯣꯛꯀꯗꯕ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯥꯎꯕꯗꯣ ꯁꯤꯅꯦ ꯁꯥꯏꯌꯦꯕ꯫ ꯌꯥꯝ ꯊꯥꯛꯄꯒꯤ ꯉꯥ ꯍꯥꯞꯄꯒ ꯊꯣꯡꯕꯅꯤꯅ ꯍꯥꯎꯋꯦꯕ ꯍꯥꯟꯅꯗꯤ ꯁꯥ ꯍꯥꯞꯄꯝꯗꯦꯕ꯫ ꯃꯍꯤ ꯍꯥꯞꯄꯗꯝꯅꯤ꯫ ꯍꯧꯕꯩꯔꯣ?
ꯌꯥꯏꯔꯤꯕꯅꯤ ꯊꯔꯣꯏꯅ ꯈꯔ ꯁꯥ ꯃꯣꯔꯣꯛꯅ ꯈꯔ ꯁꯥ ꯆꯠꯂ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯈꯛꯇꯪ ꯉꯥꯛꯇꯧ ꯃꯥꯜꯂꯦ ꯍꯥꯏꯗ꯭ꯔꯥ ꯅꯪ ꯉꯁꯥꯏ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤꯗ ꯑꯝꯇ ꯌꯥꯎꯍꯧꯔꯒ ꯇꯣꯠꯅꯤꯡꯉꯦ ꯃꯊꯨꯕꯤ ꯃꯊꯨꯕꯤ ꯃꯅꯥꯁꯦ ꯍꯧꯖꯤꯛ ꯈꯤꯇ ꯍꯥꯞꯄꯤꯅꯤ ꯊꯔꯣꯏꯁꯦ ꯆꯥꯎꯗ꯭ꯔꯥ ꯌꯥꯝꯅ ꯆꯥꯏꯗꯕꯤꯗ ꯍꯥꯎꯅ ꯂꯣꯏꯔꯗꯕꯅꯤ ꯑꯁ ꯍꯥꯎꯔꯅꯤꯍꯦ ꯍꯟꯗꯛꯇꯤ ꯍꯧꯗꯧ ꯃꯥꯜꯂꯦ ꯍꯧꯔꯅꯤ ꯉꯁꯥꯏꯒꯤ ꯎ ꯃꯣꯔꯣꯛꯇꯩꯗꯤ ꯇꯣꯏꯔꯗꯕꯣꯏ ꯅꯤꯡꯉꯦ ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯊꯥꯍꯟꯕꯗꯨꯗꯤ ꯇꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯌꯣꯟꯅꯤ ꯃꯌꯥꯝ ꯀꯁꯇꯤꯡ ꯊꯥꯗꯧꯅꯤ ꯁꯤꯅ ꯂꯣꯏꯔꯦ ꯍꯌꯦꯡ ꯆꯥꯕꯗꯨ ꯍꯌꯦꯡ ꯍꯥꯎꯔꯅꯤ ꯉꯁꯤ ꯐꯖꯅ ꯅꯩꯔꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯇꯧꯔꯤꯁꯦ ꯊꯣꯡꯉ ꯆꯥꯕꯤꯌꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯥꯎꯕꯅꯤ